Maroiba Pau, Ministry of Home Affairs ka Kuki Jo Council Gawari Sanabada National Highway to Impal Dimapur Lambida Mi Chathok Chasin Amadi Poche Puba Gari Singh Mahusagum Chatpada Yana Kre Haide. Shu Chahi Amas Hangdok Pada Loinana Yana Warol Karada Kudiak Pinakre. Aigi Aikoigi Hairaga Ladinga Kunai Asi Apunba Sagat Minaba Ngamdana Lady Haina Lok Sabha ina Manipur MP Dr. Angomcha Bimol Akoijam na Haikre. Amade Bio Import Resource Center Ama Krukul da Hangdokre Natural Farming na Soil Health Kak Natana Hagjang So Aloida Bachinjak Putong na Bagi Pambay Oy Natural Farming Hana Promote Toksi Haina Principal Secretary Arun Kumar Singha na Haikre. Kurumjari ISTB Pau Miyang Tabiri Basingbu Taram Nokjari Hauji Pau Sandono Pijari. Ministry of Home Affairs ka Kuki Jo Council Gawari Sanabada National Highway 2 Impal Dimapur Lambida Mi Chathok Chasin Amade Pochai Puba Gari Singh Mahuk Sagumna Chatpada Yana Kre Haide. PIB na Thadok Pacherol Amagi Matungina New Delhi da Ministry of Home Affairs Amade Kuki Jo Council gi Mihut Chinga Tangkak Naina Chatharakiba Mipam Aduna Yanabasi Purakibani Haide. National Highway da Tangdu Laitaba Pibam da Lehananaba Government of India Security Force Thamduna Ngak Senbada Kuki Jo Council na Mating Pangani Haide. Amaromda Ministry of Home Affairs Government of Manipur Amade Kuki National Organization KNO Amade United People's Front UPF Kaloinana New Delhi da Wari Sanabada Yanabawa Pam Karada Kudiak Pinabaga Loinana Suspension of Operation Asi Jahi Amasang Dokre. Sugi term and condition gi matangda yana kibawa phamsing adudi territorial integrity of Manipur da tungkoina tangdu leitaba phibam ama puraknaba conflict asigi maru oiba maphamsing dasu camp sing hongdokpa designated camp sing masing hantahanba manak nakpa CRPF amadi BSF ki camp ta khulai thamba amadi Kada Singi physical verification chataduna foreign national yaubra yengsinba joint monitoring group na ground rule yengsinba amade su agreement review tawagi wapam yauri haina PIB gi cherol asna makhatari aigi aikhoigi hairaga leiringaida khunai sigi apunba sagat minaba ngamdana leiri haina Lok Sabha ina Manipur MP Dr. Angomcha Bimol Akoijam ngasi nomgi oiba challenging match Beyond menstrual hygiene haiba hiramda GP Women's College Central Hall da Pangthokpa National Seminar Haudokpagi Thorum da Haikre. Department of English GP Women's College amadi DMU na sinduna Pangthokiba Thorum aduda GP Women's College DMU Principal Professor L. Rajan, GP Women's College Associate Professor and Department of English Dr. Sovana Laishram na Marueba Mir Singh Oina Sarugyaki. GP Women's College da Nauna Thamba Sanitary Pad Vending Machine amadi Incinerator Machine ngasi MP Bimol na sangakre. Thoramatuda MP Bimol na makha taraduna ngasi GP Women's College asida thamliba Sanitary Pad Vending Machine amadi Incinerator Machine sing asi lamdamasi ki tongan ba institute yauna hospital da thamba hokre. Maruena nupi singna leiba mafam singda khudong chaba phangnabagi damak tangai phadabaki machine asi thambane. MP Bimol na makha taraduna aikhoi mioibana phanayamna ngangningba chainingba leirabasu isana khangna responsibility lawraga ngangadabani mi amabu mara leire haiduna rule of law gi chana kanglon singi wangmada pangang ngangbagi hainabi asi thadokadabani miam gi thabak taunaba thagi senpham phangliba luchingba singna ningthau amagumna leirabadi miamna pendaba ama oirakpa haibasi masana tabani Hana mamang da lairamba MP singna Manipur gi issue singi maramda parliament ta wa machet ama phauba ngang bangamdana lakri haiki social responsibility civic responsibility guys say train the hogadab se khoi da di ngam samarak hana chanaramba thaksi khasi sukai modern gi demand to panangi MPM da karmai ngangani chief minister da kamai phana yaning da CM da bawna na kam pe nga ga chaibam thokti
then personal comment mangona pibagi mahuta anamana magi mana tauba public ki thabak asoi bi khudo mithil ngang gadabne aikoi dana personalize or societal intervention tauge as a public figure aina paire go office paire miyam da masi khudam amoina ina luching bai si miyam ki luching bai si miyam khalli ba wa khallon aikoi dana mu khalak pa mi singe luching mani hairaga ningthau gi type to ui ai bu thakpi ba ngamba ai bu kanbi ba ngamba chatle aduna laina nare ningthau da haijaru si paisa khara mateng pangbiu hai public office ne man pairasi principal ina mana tolobam chare ba assistant professor associate professor pai ri bu maina tolob charaga public function am tawri ne dc salaried person ne mathau ma tawge MP MLA so almaina mathau ma tawge tolob pira leine se khoi miyam na kaurga ningthau na pairam mani na ta paisa se tawge heavy oiram ni na akhoi na su tanjan le moi su pi na ba ngam na bo na ba da di ja ja tawkhala ane ba aduga akhoi masen se tum naira leibine NMNF ki makhada Bio Input Resource Center ama khurkul da hangdokre natural farming na soil health khak natana hakchang sualoi da ba jinjak puthok na bagi pambai oi natural farming hen promote tausi haina principal secretary Arun Kumar Sinha na haikre National Mission on Natural Farming gi makhada Department of Agriculture ge District Agriculture Officer Imphal West na district asigi manung chanbada Bio Input Resource Center ge cluster taruk hangdokadabani madugi manung channa hanba cluster oina nupi sing khaktana semba Natural Farming Women Cluster khurkul gi Bio Input Resource Center amangasi khurkul makhalaikai da Principal Secretary Agriculture Arun Kumar Sinha na hangdokre Director Department of Agriculture Peter Salam, District Agriculture Officer Imphal West S. Kennedy Su Saruyake, Principal Secretary Arun Kumar Sinhana, Government Natural Farming Promote Taubagi Thabak Changsli, Production Henganaba Organic Natural Convention Farming Taunai, Natural Farming Anobanate, Natural Farming ga Sago Naba Makalgi, Lau Patap Asi, Hana Equina, Mamangai de Gitauraga Lakpa, Mawong Amani, Matam Amada Farming Makal Ashina, Chatok, Konanaba Putok Lame, Chemical Fertilizer Season Nabana, so Anba Kangarakpana, Ngasi Natural Farming da Changsilakpane, Lebak Asima Pankayada, Chemical Fertilizer Season Naba Asina, Soil Health, so Alakpaki issue Kaya Tengnari, Masidaki Atok Naba, Natural Farming Ashina Pambai, Oirakli Haiki. It is up to the farmer to take it at the farm level and in large scale. So as I said to my officers that we need to really document everything that we are doing so that replication will be easier. And if we can somehow demonstrate that the yield is not going down and also the product is better, I think that will be our gain from all these that we are doing. And this can be really, this know-how can be propagated to other farmers, and at a large level we can do this natural farming so that it saves our land, soil, as well as it saves our health, and we become healthier and we have a better life, and also it will improve the income of the farmers. District Agriculture Officer Imphal West S. Kennedy na lau pathap asti conventional mawongi pathap adu thadoklaga mamangai siznaramba hakchang suandaba mawongi har puthoklaga siznabani urea potash leitringai natural farming tauraga lakpani conventional na manghaliba asi khangbadagi hauzik natural farming da mai onsilakli Imphal West da cluster taruk paikhatli Kurkulda cluster anini masina natural farming taugani cluster amada farmer chama laigani cluster da natural farming gi technology pigani puthokliba natural farming gi machak farmers na siznaraga yonbagi khudong chaba laigani haiki ngasi lingkhatoriba bio input resource center asina mana putholeba input sing asigi khoi magi cluster gi members sing gi da akona magi Sangdaba magi tarkala level sing pigani technology makona provide tawgani aduga kariba tarkala ragati makoi dagi cluster sigi PRC dagi leiba yagani leiba kasta magi nominal fee kharati adum masama na logjagani machida kona si logatani adu yakang nabade leite PRC amana mana yoning ba magi cluster members ni pibam piraga yonbring pa yolaga adu hendok pathokaduna makhata ba atop public institution jaiba damadu ki kudong saba adum leigani aduna ngasi thamjaga toriba
BRC थोड़ा पुथोक अखोई इम्फाल वेस्ट की फार्मर फंग यागी खुदों चाबू फंगनी है लेबाक प्रजा मैम पाव पीबी प्रेस की खुद पादमजरी लेबाक अनिगी ngамखै खंगदोकपा अदुगा पल खाबदा अखोइना सौगतफम थोए फ्रीडम ऑफ स्पीच लई हाइदुना स्टेट असि तंगदु लैताना लैबा ओइहंदना बखवनबा तौरोइसी हाइना एमएलए खुमकचम जॉयकिशन हाइख्रे खुयाथोंगदा लैबा पाउमी सिंगा अखनना उनखिबा अमदा थांगमैबन एससीगी एमएलए केएस जॉयकिशना हौजिकी तानफम असि अरुबा तांकक अमने मसिदा मरु ओइरिबासि इंग तप्पा हंजिलहनबदा अखोइ पुना सौगतमिनबा असिनि इंग तप्पा हंजिलकपा नतना अफब पुरकदब लेते हौखिबा मतमदा लैनखिबा असोइबा अरानबा खुदिंग काउथोकनबा अमना अमबु ngakminaraga chatminaraba matamda akhoi haugatpa ngamgadawribani ngasi lamdamasida tangdu leitaba tapna hanjinba haure masida akhoi masel hunaraga leiba amana amada maral sinaraga leibagi matam oide अखोई मपी मपा यूनियन गवर्नमेंट ना लौखलक्लिबा थौरांग सिंगदा सपोर्ट तौदुना तरामना ओकमिनबा चंगी चनबी ओइना अफबा पुरकपदसु क्रिटिसाइज तौबा अरानबा तौरकपा अदुदसु क्रिटिसाइज तौनबगी महुत्ता अफबा तौरकपा मतमददी फै हाइबा ngamsi फत्तबा तौरकलबदी मदु मायोकनबा ngambagi थौना लैसि लैबाक अमगा मरकता लैरिबा इंटरनेशनल बाउंड्री असि खंगदोकलगा अखोई ngakthok janaba ngamkhai khaba haiba aside aikoina sawgatpam thoi masida yetpham thokte rule of law leitabagumna hingba freedom of speech pi haiduna leibak manungda tangdu leita danaba ngangba tawpham su thokte haiki country की मरकता बाउंड्री लाइन खाबसे मसिदी अखोई लोइमन सपोर्ट तव थोइ हाइतार विदिन द कंट्री दा मस्त बाउंड्री लाइन खा साबनते ऑर्डर पिलर फेंसिंग बारिबा म्यांमार गा थंगना बा नत्रग सिनागा बांग्लादेश एनी कंट्री अमगा मसिदी बाउंड्री लाइन खाबसे अखोई की मसि तौदबा यादबा थबक नै से मसि अपील तौजगे कना गोन बाउंड्री खोब खोपदा मसि येत खोप तौबिदना कोई पुनमकना अखोई की लम से अखोई कंट्री से भारत से मसी बाउंड्री खंदोकपसि तंगाई फदबने अखोई नत्रगना असुमना कन की कंट्री सी का अखोई पुल्लग लै छारब नत्रग मोइग मर्ज तौ छारब नत्रग मोइग प्रजा से अखोई लाख से कोन यारे हारिब्रा रूल ऑफ द लॉ से लैतना अखोई परे लेर छारब से मसे कोई याम कन नैना बदरका लै फ्रीडम ऑफ स्पीच लै हैदना स्टेट से तंगदु लैता दनब लै होनबा यूनियन गवर्नमेंट अफब थबक तौखलसु थागत पाहिनदबा असोइबा अंगाम कनाम तौरसु सोइर हाइब क्रिटिसाइज तौबंगमदबा एनी कम्युनल ओइबा वाफम जे थंबिगनु चावबो तोंबा को मियम ना असोइबम लेगा माई कम्युनिटी ने सोइना बदनाम तौबो यारोय अखोई पुनमंगना अखोई कम्युनल के वाफम पुरा हंदना येंबा से पुरब कौथोगा अपुन भारत के सक्तम सागतुना मणिपुर ngaनबना होनमिदि हाइदुना प्रजा म्यान अपील तौसे Manipur State Power Distribution Company Limited MSPDCL amade Manipur State Power Company Limited MSPCL ge post chamapan taret launanabagi pangthokiba recruitment ge haidoktana leiba exam result athuba matamda haidokpiu haina takshinduna laglingai chairakda tha asigi anida thabak asi cancel tore haiduna notice thorkliba si athuba matamda handokpiu haina all Manipur MSPDCL and MSPCL result awaiting candidate के प्रेसिडेंट युंखाइबम मनोजना मणिपुर प्रेस क्लब ता पांगथोकपा पाउगी मिफमदा फोंदोखरे महानमखा ताना MSPDCL अमदी MSPCL गे थबक की रिक्रूटमेंट लौखिबा चही तरुक तरे लोम फाजिलकले कुइना नमसिंदुना लैरिबा थबक असि हाइदोकनबा वाफम मरी लेनबा सिंगी मफमदा कयारक थमखरे अदुमोइनमक थबक असि हाइदोकपगी महोता सेप्टेम्बर 2 दा थबक असि कैंसिल तौरे हाइदुना नोटिस अमा थोरकपा हाइबसि थबक अदुगिदमक कैंडिडेट ओइकिबा मियोय सिंगदी हिंगना सिबगा चप मानारे ममांग मरी लेनब मिनिस्टर फोंदोरकपगी मतुंगिना थबक असि हाइदोकनबगी प्रोसेस द लैरे हाइबा वाफम असेंबली द थमखिबा लैख्रबनी मरमदुना रिक्रूटमेंट प्रोसेस असि कैंसिल तौबा यारोय मणिपुर लेंगांगना अथुबा मतमदा कैंसिल तौरिबसि हंदोकपियु हाइखि तौक्रम न कपनो कमाइन तौरगा थबुकसी हेत 2019 दगी चाही तरे निपान से हाइदोकनी हाइदना मतमतमदगी लेंगांगना थाजबा कयारक कैंडिडेट मैम दैखोय उनबा मतमदसु हाइखरगा हजि फौबा नमजल थंबिरगे हेत ngasi ngarang हेत कैंसिल तौरेन हाइरपसिदी अखोयसी सीओ हाइबगा चमानारेबा अखोयना तौगदोसी चाही तरुकसी नमजल थंबिरे हजि अमका अनौबा रिक्रूटमेंट नोटिस थोगा अनौबा एग्जाम लौगनेबो अमुकसु पल्ली मोय नोटिस सिदा अनौबा नोटिस थोगा लौगने हाइरि हाइबा नोटिस सिददी नौना अतोपा कैंडिडेट सिंगु अप्लाई तौगे अयाबा मु पीरिबा
ꯑꯗꯩ SSCꯅ ꯁꯨꯝ ꯂꯧꯒꯅꯤ ꯍꯥꯏꯕ ꯆꯍꯤ 6ꯀꯤ ꯃꯃꯥꯡꯗ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯅꯍꯥꯟꯇ 10 12 ꯊꯥꯔꯛꯄ ꯑꯦꯛꯖꯥꯝ ꯑꯉꯥꯡꯁꯤꯡꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯁꯤ ꯐꯝꯃꯤꯟꯅꯒꯗꯣꯔꯤꯅꯣꯕ ꯁꯤꯁꯨ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯈꯤꯇꯪ ꯋꯥꯈꯜꯁꯤ ꯈꯟꯊꯕꯤꯒꯗꯕꯅꯦꯕ ꯁꯤꯗꯒꯤ ꯆꯍꯤ ꯃꯌꯥꯝ ꯆꯍꯤ 6 7 ꯃꯥꯡꯉꯦ ꯑꯗꯨꯒ ꯆꯍꯤ 1 2 ꯈꯛꯇ ꯔꯤꯂꯥꯛꯁꯦꯁꯟ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯔꯥ ꯐꯥꯒꯤ ꯇꯥꯍꯟꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄꯁꯤꯗꯤ ꯄꯦꯟꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯃꯥ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ ꯋꯥꯡꯉꯨꯒꯤ ꯂꯥꯡꯕꯟ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯅ ꯂꯥꯛꯈꯤꯕꯗꯨ ꯆꯍꯤ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯏꯃꯥ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯡꯕꯟ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯏ ꯀꯃꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯏꯃꯥ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ ꯋꯥꯡꯉꯨꯒꯤ ꯂꯥꯡꯕꯟ ꯂꯥꯏ ꯍꯔꯥꯎ ꯃꯊꯣꯏ ꯇꯝꯒꯗꯕ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯨꯝꯕꯤ ꯑꯦꯁꯤꯒꯤ MLA S ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯏꯃꯥꯒꯤ ꯁꯅꯥ ꯁꯪꯒꯥꯏꯒꯤ ꯅꯧꯅ ꯔꯤꯄꯦꯌरिꯡ ꯇꯧꯕ ꯑꯗꯨꯗ ꯂꯥꯏꯐꯝ ꯄꯅꯥꯗꯒꯤ ꯀꯃꯤꯇꯤꯒꯤ ꯃꯤꯍꯨꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯋꯥꯡꯉꯨ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ L ꯁꯔꯠꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯃꯥ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ ꯋꯥꯡꯉꯨꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯥꯂꯦꯟ ꯍꯔꯥꯎꯕ ꯑꯃꯗꯤ ꯂꯥꯡꯕꯟ ꯍꯔꯥꯎꯕ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯨꯞ ꯄꯅꯥ ꯑꯃꯗꯤ ꯂꯥꯏꯐꯝ ꯄꯅꯥ ꯋꯥꯡꯉꯨꯒꯤ ꯄꯅꯥ ꯑꯅꯤꯃꯛꯀꯤ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤ ꯆꯠꯊꯗꯨꯅ इमागी हराव मथोई काबगी थौरमसिंग पांगथोक्तुना लाक्रे थोगलिबा इरांग असिना लेबाकी ओइना नेना तादबा फिबम अमद लैरखिबना इमागी लांगबन हरावबगी थौरम पांगथोक्तना लाखिबदु लमदम असिदा इंग तप्पा फिबमदा खरा खरा हंजिलकपा होरकपा असिदा हंदकी लाकदबा लांगबन थादा इमा तंफा लैरेंबिगी हराव मथोई तमनबगी थौरांग तौरिबा असिगी इरोइनाना इमागी सना संगाई असे नौना MLA ना सेमजिनबबुसु थागतपा फोंदोकपगा लोइनाना याइफा थौजाल पिरकले आइबे मतम फाले बिसी सही मगी मनुंगा अनिरक हरावबनी कालेन हरावबा लंगबन हरावबा हाइदना अदुबु कालेन लाइ हरावबसी लेबाक इरांग दिना मरम होदना ममिन खकी नुमित अनि हुमनी हरावरंबा अदुबु हौजिति इरांग सिनसु खरा शांति की फियम दा लाखना उमंगोइनरे हाइरगा आइबे मतम फाले बिसी लंगबन लाइ हरावगनी हाइना लेबनरबा मतुंगा ऑनरेबल MLA सिदी चनजम पेमचंदना मागी सना संगाई सी रिपेयरिंग प्रजन तोबिदना कुमचीति सुंतोय सोदना इमागी हराव कुमै सी तमजरगनी हाइना थंजोक्चरी MLA सु प्रजा माइकेदेगी मदि हराव कमिटी माइकेदेगी थांगप फोंदोक त्रिपुरा लेंगा की मखादा लेबा ड्रग कंट्रोल ऑर्गेनाइजेशन की डिप्यूटी ड्रग कंट्रोलर कंचन सिन्हाबो माकी थुदोक हेंदोकपा थौदांगीदमक फार्मास्यूटिकल एक्सपोर्ट प्रमोशन काउंसिल ऑफ इंडिया ना इकाई खुमनखरे ngasi दिल्ली के भारत मंडोपम दा पांगथोकिबा इंटरनेशनल एग्जीबिशन ऑफ फार्मा एंड हेल्थ केयर थोरम अमदा महापो आउटस्टैंडिंग वुमेन ड्रग्स कंट्रोलर हाइबा मिंथोल मना असि खुशिनखे थोरम असि इंडिया लेंगा की कॉमर्स एंड इंडस्ट्रीज मिनिस्टर पीयूष गोयल ना हौदोकपनी पनबे याबदे डिप्यूटी ड्रग कंट्रोलर कंचन सिन्हा महाकी थोदोक हेंदोकपा थौदांग कयागी मनुंगदा नॉर्थ ईस्ट इंडिया दा इहान हाना त्रिपुरा दा माइक्रोबायोलॉजी लैबोरेटरी अमा हांगनखे प्रेस्क्रिप्शन यावदना एंटीबायोटिक हिदाक पीबदा अकनबा चैक्सिन थौदांग लौहनखिबा सिना चिंबक पनबे याय महाक त्रिपुरा की मैतै MLA येलाम बिरोजित के लोइनबिनी लमदमसिदा तौसिनबा अमदी ओइदबा ngang कयाना लेंगाकलोन ओइबदगी इमा लेबाक असै अवाफमदा ताबनी हाइना शिरकागी प्रेसिडेंट थौचोम समरेंद्रना डेवलपमेंट एंड प्रोटेक्शन यूनाइटेड वॉलंटरी ऑर्गेनाइजेशन गे कुंथ्रा सुबा मपोकुमन थोरमदा हाइख्रे महान मखाताना इशागी ओइजब थिरुबा अखोय खुदिमक वाखल तामिनरसी मणिपुर लिसिंग मचमापल निफुगा तरेट की मतुंगदगिदे अखोय मसेल पुनसिनदुना लिंगजेल मानना थबक तौबगी हाइनबी लैखिद्रे लाइरिक लाइसु हैरब कयासु वाखल मानदे अमन हाइबा अमन लौनदबगी खुदम लै मैतैना शेड्यूल ट्राइब स्टेटस ता हंजिनजरगे हाइना लाउरिबसी खरा अमन यानिंगदब असिसु खुदम अमने पांदम अमा फंगनब होनब अमदे लेबाकिदमक अफब थबक अमा तौनब होनबदा येटपगी महुत्ता पुन्न वाखल तामिनदुना लिंगजेल मानना थबक तौमिनसी हाइखि ngasiju toksanna bayamna akoi gi representative oil budai ni ngasi koi ngasi soi bas ai gi oijana phangni haigadi afam koi loi kauthreba pani gi lari haigada na haito bhong si loi taweba manipur chandari ba sugum ba wakhan manada masi shendok pa gonda leader akoi machine ba sore intelligence sing akoi gi CSO sing ase akoi gi lingjen manada ba 1947 na manipur ning kha sam dei haulo hojju hojju koi lingjen manada gi dishak ama koi yauri masi koi lothopam changi Thoramaduda Development and Protection United Voluntary Organization Nambolgi founder member, regular donors, well-wishers, public leaders, ultras,
philanthropist amadi CSO singda achamba lengyan piduna ikai khumna putki thoromaduda Development and Protection United Voluntary Organization Nambolgi General Secretary Thauchom Lamjingbana Manipurna chawkhatpagi mahutta maning halakliba amadi maning halakliba asi lingjel manadabadagini aikhoi masel punsinba ngamdaba aigi loop migi loop haina khaidoktuna amana tawbada amana saruk yanadaba CSO sing lalauba group sing amadi rajniti wala singna magi group semduna masagi ta khalingaida aikhoi gi leibak aikhoi gi iramdam lekha tarakpagi phibamda lakpani haiki Yaman Badashina Su, which is to Kaitavagi, Potama, Manipuri, Sumasin Yamanba, Lahoba Sumasin Yamanba, Raji, the Rimu Mamson, Palapsu Tugaiba, the Salama Tugaiba, upon Loina Tugaiba, when Masi said Loina to Okanda, I could Punson Minasi, on Dan Punson Akanda, I could Kayam Namasi Punson Magikana, but on low shape. Ngarang nungtil pung ani makairom taba matamda Senapati Police amadi tarataruk suba Assam Rifles ki kangbu amana Achat awok sing check taubada brown sugar ni chingnaba kg anika gram yankai taret ka konana nupi amayauna miyoy mga fare pharaba miyoy sing adudi Senapati district ke Tungam village dagi Ajani Amos chahi kuntragamanga apok palay khidraba Lohari Mr. Pabay Peter chahi kungamanga apok palay khidraba Rini Khuman village dagi Pokri alias Echo chahi kuntragamanga apok palay khidraba Kajung Tungam village dagi Troya Sebastian chahi kungamanga apok palay khidraba Shiva amadi Mrs. K. Atini Shara chahi nipugahumdoi mapuroiba CH Loli Makroli village dagini Police dagi phangba pauna miyoy mga asina gypsy anida lakpada tadubi police ki checkpost ta khamduna check tawbada sapon cap chamaga marfu tareta brown sugar ni chingnaba posak sing adu thengnarakpani pharaba miyoy mga adu makha taba ain gi oiba thabak lokhanaba tadubi police station da sinakre hairi Amarom dangarang New Kaitel Manbi Police na miyoy amadagi ganja keji chamaga marifu mari gram tara humdoige kona na fare pharaba miyoy adude nambol laurembam maning lekai dagi khomdram deben chahi nifuga humdoi ni ganja sing adu tata truck amada haptuna purakpada pasoi police station gi makhada leiba New Kaitel Manbi gi check post ta check tobada yamlaba ganja sing adu phabane pharaba miyoy adudagi sim card ka kona na mobile phone amasu phagatle haire phagalaba miyoy adu police na case amalokhat Jiribam district manung chanba Borobekra police station da duty toba CRPF personnel ama masada issue toba service nongmaina masa mathanta caption badaki laikhidre thaudo singarang nungthil pung ani makhai muk taba adwaida thokid bani laikhidraba miyoy adu kunsuba battalion CRPF ki D company ki personnel ni laikhidraba miyoy adudi Jammu and Kashmir dagi head constable Ravindra Kumar Apokpa SH Rashipal Chan kawi hairi RK Sanatombi Vidyalaya gi mahiroi singna sinduna teachers day gi thoram pangthokpa ga loina na meritorious students and mathauning thina pangthokpa oja singda award piduna ikai khumna ba utkre North Awasida laiba Asha Hall da pangthokiba ngasi thoram atuda school asigi tongan ba class ki makok mathang tarba mahiroi singda su memento amade citation piduna pungning thogat ki loina na school asigi mahiroi sing takpi tambi bada thoidok hendokna mathau da pungning changba oja singda su case award citation memento piduna pungning thogat ki Thorongga mari leinana RK Sanatombi Vidyalaya gi joint director Mona Tongbramna oza haibasi yamna noble oiba profession amani amadi tongan balamda thabak toriba khudingmak asigi mapudi ozani oza singna angang singbu lairik takpi ba khaktana tana classroom da makhoigi wakhalbu achumba lambida puraknaba wakhalon sing supiri oza singna mahiroi singi damak khaliba wakhal sing mina ubiba amadi khangbiba watli mahiroi singna su degree paiba khaktana lairik haibani haina khanganu haiki Singna angang singbu classroom da larik takpada natana moigi mind shape to be you build their character and you inspire their futures. Today I stand here to say and acknowledge the effort of all our teachers, not only of this institution but of the various that I have passed out from and the teachers who are in my family itself. I thank them and I honor you all, those who are here with us and those who have passed away. How important is the role of a teacher and those in the school environment, staff, official in shaping
the way our children think. Tungda mahiroi singi tongan ba jagoi isagi oiba thorom kaya su pangthoki. NCC headquarter Imphal da NCC cultural program galoina na teachers day thoram pangthokre JM college campus ta leiba NCC auditorium da pangthok pathoram aduda Navjit Kaur Kamboj regional president ARWWA Shyam Kamai deputy DGM Imphal international airport N Ingocha SDPO Imphal Biseshwar Khumukcham additional director education valley na chingbana sarukyake Manipur gi tongan ba school college singdagi NCC nupamacha amadi nupi macha cadet singna saruk yaduna tongan ba community singi nat ki oiba jagoi isai sing utki group commander NCC headquarter Imphal brigadier Bekran Kulkarni Narsinhana Manipur gi oina NCC cadet nupamacha amadi nupi macha lising taret train tawre makhoi sing asina ngasi makhoi da leijariba jagoi isai gi talent sing ado utnana ba cultural program ga loinana teachers day gi thorum su pangthokpani asigumba thorum asida hianna nungai ribade NCC cadet singda makoina pamjana chatliba lambi asida hianna kanaba lausing gyan oihongna bagi damak thorum pangthokpani haiki train 7,000 NCC cadets boys and girls in Manipur. Today our children are producing number of cultural activities so that other part of the Manipur, all cadets in all parts of the Manipur, they are aware about the culture and the tradition of various all communities in Manipur. देश की जड़न घड़न में बड़ा योगदान NCC के कैडेट्स को हम आर्मी, नेवी, एयरफोर्स या पैरामिलिट्री फोर्स ज्वाइन करने के लिए ट्रेनिंग देते हैं, मोटिवेट भी करते हैं। साथ ही में एक देश का अच्छा नागरिक बनने के लिए हम एनसीसी कैडेट्स को तैयार करते हैं ताकि देश की युवा पीढ़ी आगे बढ़कर देश की जड़न घड़न में, देश के विकास में, देश को आगे बढ़ने में अच्छा योगदान दे सके। पाउगी मरथना तेम ब्रेमतंग लोमिनसे मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Liver cirrhosis and liver cancer clinic for liver transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist, from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairakaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada Yeme makigano Alda tamo Sige yumse next Pm-Istv na check sim na laksilaga thamkrabani ne Tadarang se juhar habaga amta kidrabo Asumna mayam na machalbu ngapshan dugum masige yumasibu asoyangan kokadabagi next Pm-Istv na ngapseli next Pm-Istv juhar habati ngaktok na basemani German technology si na bana concrete ka toklat na ba matamda papang amuk tu hena angle adli next Pm-Istv strength is in the twig Break matung da mukan na taram nukchari makataba pauda Ibudaw Sengmai Ningthau Thogalup Kakching na sinduna chahi khudingi pangthokpa hiang kumai ga loina na haigru hidong paki thoram ngarang Kakching da pangthokre thoram aduda Ibudaw Sengmai Ningthau ge Tengmai na KSH Teus na lepkhiba ga loina na langsai thongna amadi Kakching kalai ge tim ani hidan nabada langsai thongna na Kakching kalai bo mari amada thoikhiba ga loina na langsai Thonigi Tengmai na and Jotis na aduga Kakching kalai gi Tengmai na
TH Calvin na lepki thoram aduda atoiba mithung oina saruk yaraduna Lok Sabha ki MP Dr. Angomcha Bimol Akoijamna hiang kumai haiduna ipai pu singna inat lining amari leinana thambiramba sana khotnabagi machat ase aikoina manghandana thambatangai fade pangthokliba itihas ka sagon naraba hiang kumai asiga iroinana state asida thokliba irang sing asina maram oiraga mioi lising kayagi mayum makai leihandraba amasung lanjena duna relief camp sing da leiriba mioi singbu aikoina kaufam thokte haiki ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯥꯌꯣꯟ ꯆꯨꯝꯅꯕ ꯉꯁꯤ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯧꯔꯒꯤ ꯊꯧꯗꯥꯡ ꯑꯆꯧꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯁꯤꯒꯨꯝꯕ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯂꯣꯏꯅꯅ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯝꯗꯨꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯏꯃꯥ ꯏꯄꯥꯁꯦ ꯑꯃꯨꯛꯇꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯖꯠ ꯂꯩꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯌꯥꯎꯖꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃꯒꯤ ꯃꯥꯏꯀꯩ ꯆꯨꯝꯗꯨꯅ ꯁꯤꯡꯅꯔꯛꯏꯕ ꯄꯨꯝꯅꯃꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯆꯠꯅꯅꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯦꯞ ꯑꯣꯏꯅ Gurukula Cultural Academy ki taratare suba foundation degaloinana lisingani kungamanga kungataruki anoba production Sridam Keku Phongba dance drama ge inaugural thoram pangthokre Jain Manipur Dance Academy ki auditorium da pangthokpa thoram da Manipur Legislative Assembly ki speaker TI Saitabratana Manipur ki culture ki phajabasi pumnamakna singthanari bani aikoi ki culture asi hena chawkhat hannaba khanaminaba mathautai Gurukula Cultural Academy ki chahi taraga taret ki khongchat asida taukiba amasung lakadaba chahi singda kari taugani haiba leplaga thabak tokshi hena tungkoina mapung phana mathau tauminaba oiminasi haiki मफम खुदिमुता मणिपुर की कल्चर से सिंथानिया लेतना बजे है लेदे दम लेबा मथि फोंग फजेना मफम खाना सकाय नमदबदम न लेबा टैलेंट सिंग को कोइना कमाइना मका फन साथु अंदे हाइबसी खनब मथौ ताय खले अखोइन जही तरा तरे लाइबा फोंचत सिदैदा करी करी एक्सपीरियंस लोरे मखा ताबन लाकदब जुसुम शांगसिना जही जाम चतु नंबसु बिसुनु अदुदा करी करी टारगेट तौर कोई थबक तौबनी हाबसिसु कोई यंगसिन मथौ तायना खंजे Mayang Impal Kendra ki BJP ki booth level ki mifam pangthoktuna party hena mapangal kankhatnabagi matangda khanakre Mayang Impal Kendra ki manung chanba polling station 23/18 23/19 na sinduna Mayang Impal thana awang lekai da leiba oinam biren gi yumda pangthokiba mifam aduda hana Mayang Impal block congress committee ki general secretary ki thawpuramba oinam biren amade NPP ki worker oiramba mioi singna BJP da nauna yawrakhibada taramna MLA Kongkham Robindrana Mamang da Leramba Kendra Asiki Tam Kayar Kaduna Minister Paupo Oiram Labasing Aduna Tauramba Chaukat Taurangi Tabak Aduna Jahi Nipangi Matam Asida Tauriba Miamge Chaukat Taurangdagi Hienbanate President Rule Gilangak Manung Asida Contractor Karana Hauzik Thong Saba Koilas Tabalution Ribasi Yamna Tuna Lution Hanapakonagani Kendra Asiki Chaukat Taurang Makatana Pakat Kigani Haiki Aikhoigi chawkhanaba thabak ama tawrakpa matamda politics amade election ga karigumba hiram amatada mari leinade afaba thabak tawba mi adu phai haigadabani phattaba aduna phatte haiba ngambagi thona leishi haina MLS Premchandrana Saiton Bazar pangthokpa BLF ahungi self help group singa khana nainabagi thorumda haikre MLA na makata na haikibada Manipur lainga ke Rural Development and Panchayati Raj ki MSRLM na khungangi nupi singbu senmi loan ki phibam phagat anba self help group semhanduna makoina government ki kari karamba kanaba khudong chaba sing loba yabagi haibana chingba singi matangda Saiton Gram Panchayat ki manungda leiba BLF ahumgi self help group singa khana nainaba asina afaba maikai da chatminaba ngamgani miyamgi mihut MLA ama oina tongan behiram kayada chawkhatnanaba amadi iche ichal ima ibel singi kananaba haiduna tawriba thabak asida department ki lagliba official sing asiga pukjal sengna thabak tawminaduna nungsinaba haiba asina punsilaba matamda chawkhatpa nungaiba lamdam ama oirakadawribani haiki aikoi lamdam sida pokune lamdam sida sawune lamdam masiki kari wale haiba koi fusida khangi tawadabu tho ningdaba thodok kaya amana question laga laigrabani na question li lambi singado amu phato ga mahausa gi chin pa ko hinu ngai pam se mo na base MLA Premchandra khatna ya dina koi myangi aso ba dai te lege se gramen gi piri basak thong seng hangmam tokwa
हाइदि बेलो प्रॉपर्टी लाइन द लेबा हसिंगिदमक कनामत लेती न खनगनु मयाम सिंग सिना कोई इनी लेदिबा मयाम सिंग से ngasi khoi government ki job taw mayam sing adi moi masa masa na government ki thabak taw sing mahau khangamani taw driba mayam sing de mak ta su taw ya ma ga sak pana na hing ya bi aduni sida palli se ko su handani ngai leite aduna lakta ba thabak taram sing khuding mak ta se sela ko mayam pun pullaga nungai ba mahau sagi saiton je bidu oina ba khona ba kundami de ba koi khuding mak gyan tamina ba nusi sana ba khan loi One day free eye checkup camp ama Voice of Kumbina Dr. Helena Eye Hospital and Institute kapuna khusam naduna ngasi kumbi lai sandhong laibung harau thelda pangthokre mioi chani henbana mitki anaba kaya lemna laing chathakibaga loinana lemna hidak langthak amadi anoki frame lemna piba ahongba mamalda lunch ki mamal yauna mathau taba surgery patient singda Dr. Helena Eye Hospital and Institute na lemna operation tawgani hairi cataract amadi Patricium ke anaba singda yamna ataba mamalda khudong chaba sing pigani haina free eye camp asida layengba lakhiba singda pibi bagi damak Voice of Kumbina thagatpa phongdoki khudimo haiba tare adoki mate mitche adoki mate ayamna loina sokna re haiba tare tasena haroda masi umma myam ji khara do ju kana ga khanlaga khoi adman tawga Voice of Kumbina kumbi 1 to 9 dagi ayamani ado atopa 1 to 9 dagi atopa ara apa akoi kumbi kendra jida laiba nauda khong kem phabi phawba thamgai phawba adoki matik mai pakna yengi haiba tare Paurabi yaifana harol kanglup ki kunthagama pansuba mapokumon thoram lup asi sanglenda pangthokre ngasi thormadu da retired IS RK Nimai Paurabi yaifana harol kanglup ki president Roman Maitei amade lamdam adongi masaknaba mioi kayana saruk yakhe lup asi bahudok lamba laikhidraba ahlaman singi mitamda thoram aduda saruk yakhiba singna haikaleka tamduna ikai khumnaba utke thoronga mari leinana retired IS RK Nimaina Manipurda lising machamapal maripu adwaida laikai khudingi club linkhatpagi chanabi ama leirame matam adwaida de grassroots level da miyamga punduna thabak tawbagi chang yamna wanglame matam amada yum amagi thaudok wathok ama thorakpada laikai miyam changduna amade laikai adugi ahlaman singna pautak piduna mateng pangnarame adubu haujikte self piduna min nekthok nabagi chanabi ama laklibasi afaba khudam nate haiki maite yeba jati sidai sida apagi responsibility am se lokthok khidagi apai olumam lokthok khidagi apai no ko do ta wa awara ga yam do ai leibagi mo ma to wa na korak sama la ko kan sidai sida apai da awat sidum thengi pwede hojiki matam da hewani sakan da hojiki matam gi pwede ba crisis sidai sida dum lag lai देशदा कदाई द सोई नो हाइबो कांसिडर दि याम सेंग हाइर कान दि लगा हे तो दि सोई बने अतिक सा दा बा मी दा पेनो बोथ हादर रगा मोइने लगा पसी स्वर को देगी बने बा से अवा बता बने दो मणिपुर की हिस्ट्री सी यो कांसिडर मणिपुर सी मपांगन कन जई बसी मैते मपांगन कन द्रि थे मणिपुर मपांगन कन दे मैते न मपांगन सोदा मतम दि मणिपुर अवा बता से मैते न मलाई कितने हजाई ता मतम सिदा मणिपुर से अवा बा Star Highway Amaswariba welcome to Kumbidagi Wangu Pawagi Lambigi Port Hall mention bagi tabak Jahi Asigi July Thada Kumbi Bazar Development Committee na luching duna tongan balup mariga loina na miyamgi mateng na lambi semlakibado mapung pana loishin kidabado BJP Kumbi Mandal President S Angau Sanana miyamda lambi ase MLA na tha ani ki manungda black topping tauragani haina miyam da hairam badagi tokibane miyam da thajaba pikiba tha ani phawba sida authority na lambi asi semjin bidrabade miyam na angam mateng taunaraga port hall mention bagi thabak makha ta na tauragani haina Kumbi Bazar Development Committee gi chairman Jaya Khangen bamna pawmising na phongdokre Kumbi Kaithal da mapung oiba thodang laukiba tongan ba association sing e-rickshaw auto bus amadi farmers association singi muting yauna pangthokiba pawgi mifam aduda makna makhatana miyambu nungsina konsilaga chawkhat thorangi thabakta chatminabagi mahutta hena maning hannaba thawong chatharakpa si tawbiganu haiki
Honorable MLA na koila thabirani haibagi thajaba mandal gi president na koida pibiram badugi matungina akoina makhata na lambi se semgi dabani tha ani manungda haigi bani tha ani zigi manung sida karigumba authority na lambi se sembirataba oiragadi akoi leiba leitaba prajamiam hopna angamba mateng pangnarakanda ngamnana ba koina tan gi ba target to adugi matungina semjagani prajamiam da sumaina lan uhangadaba mawongda pau phongbi gano kendra magi council MLA ama oina asigumba wana hona zari ba khoibu appreciate tawbibagi mahutta yamna handaba thakta karem nabiba usit thawoidana ngangbi basidi condemn tawzari masimadi matungda tawbiganu Poglen Pokpa Artist Association Sumanglila Kangluke Nauna Putokadaba Nongthang Amadi Aini Heli Nungshiba Haina Mingthonba Play Anigi Yaipatoni Thoram Ngasi Langtabal Kunjada Pangthokre Nongthang Playgi Aiba Ajit Kumar Laishram Amadi Aini Heli Nungshiba Playgi Aiba Yankhom Samananda alias Yes Maitaini Lila Singh Asibu Lamjing Lamtak Libana Sarat Kumarni Play Asigi Producer Sanjit Ningthaujani Lila asida maru aina saktam langliba singdi nupagi saktamda Sarkar Guna Ratan Lai Deba Happy Rajan Sachi amadi Prem Soroni amadi nupigi saktam singda Denu Solendro amadi Kishanna marueba Lila Roy Singh oiri Thawrongkamadi laina na play director Sarkar na haikibada play ani asida maru aina social amadi romantic play oiri matam khara laibaki oiriba situation amadi covid na maram oiduna lepluragasu athubada miyamda khushina na basem saba horgani hairi Oinam Bros Pictures Production na puthokadaba Binoranjan Oinam na iba amadi Lanchenba Wangkhemna direction piba itin pham haina mingthonba Manipuri feature film gi yaiphathongni thoram ngasi Manipur Press Club ta pangthokre thoram aduda film forum Manipur gi chairman Khangembam Kuleshwar amadi senior actor S Mangol Jauksu Sarugyaki yaiphathongni thoram aduka mari leinana film forum Manipur gi chairman Khangembam Kuleshwarna film puthokliba miyoi singna film namba matamda akaknaba matamgi manungda film namba loina ba khonarakpana namliba film adu asoiba kaya ama yawrak pathengnai madu thoktanaba matam khara lauraga film adu namlabadi hena mai pakpa oigani haiki asomda namiba film singsina mogi action da garida mogi tawongamba sakti akoigi kari haita mechanical work moi labor se sidi moina yam hele mechanical work yam heli technique yam heli kujukla yam heli akoina moidagi hen baya basi kai ithok jar pa koi gi thamoi gi power pa art and acting se masidi moina khudum jan ngamoi aduna akoina yekna basi akoi gi film gi platform sida akoi ga lamba dawna dori se bharat ta leiba film na mayam asiga ko challenge dawdorina yekna basi masak khang batai aina karmaina moisi machiyo pige de gi haibsine Manipur na gold medal ani silver ani amadi bronze ani lautuna Manipur team na Odisha da pangthokiba mari suba junior sub junior amadi senior national taekwondo championship ta puna medal taruk lobangam kre August kungani pandagi September ani phawba Odisha Taekwondo Association ki meeting makhada Odisha ki Katak ta laiba Jawaharlal Nehru Indoor Stadium da pangthokiba mari suba sub junior and senior national taekwondo championship thasi ki ani da lochin kre pangthokiba championship aduda Manipur Amateur Taekwondo Association ki meeting makhada Manipur da ki punna nupa nupi sanaroi kunthra ko humdoina Saruk Yakibaki Manungda Manipur gi Ningthaujam Dharmendrana senior Paushe freestyle male individual da silver medal ama Thongam Yaisna Chanuna female individual Pauma se freestyle da silver medal ama Laishangbam Chingthangambi na Chingthangambi amade Yumnam Jetlina Pierre Pauma se freestyle da goal ama amade mixed team Pauma se freestyle da Ningthaujam Dharmendra Yumnam Jetli Kumbongmayum Aditya Wahengbam Lankhomba Laishangbam Chingthanganbi amade Khwairakpam Linthoi gi team na gold medal ama sub junior Pauma se freestyle Pierre da Ukalaibi Ningthaujam amade Posangbam Siddharth na bronze medal loki Loisilakpada maruoiba pau amuka na pijari. Ministry of Home Affairs ka Kuki Jo Council ga wari sanabada National Highway to Impal Dimapur lambida mi chathok chasin amadi pochai puba gari sing mahu sagum chatpada yana kre hairi.
Su chahi ama sangdokpada loinana yana warol kharada khudek pinakre. Aigi aikoigi hairaga leiringaida kunai asigi apunba sagatminaba ngamdana leiri haina Lok Sabha gi MP Dr. Angomcha Bimol Akoijamna haikre. Amade Bio Input Resource Center ama Kurkul da hangdokre natural farming na soil health khak natara hakjang soloi da bachinjak puthongna bagi pambai oi natural farming hena promote tawsi haina Principal Secretary Arun Kumar Sinha na haikre. Hoziki oinade ISTV na pijaba pau matanga salojare niyang tabi basing bom kana kurumjari.